ꯍꯧꯈꯤꯕ 24 ꯑꯦꯄ꯭ꯔꯤꯜ 2025ꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯤꯞ ꯁꯤꯇꯤ ꯑꯁꯤ ꯄꯨꯝꯅꯤꯛ ꯅꯤꯛꯍꯟꯈꯤ ꯃꯐꯝ ꯑꯃꯗ ꯇꯥꯁꯟꯈꯤ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯃꯗꯨꯗ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡꯗ ꯄꯨꯡꯅ ꯂꯩꯕ ꯃꯗꯨꯗ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝꯗ ꯂꯩꯔꯝꯕ ꯃꯤ ꯀꯌꯥꯗꯪ ꯁꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯤꯕ 12ꯅꯤ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯗꯤ ꯍꯧꯈꯤꯕ ꯊꯥ ꯑꯃꯅꯤꯁꯤꯗ ꯑꯗꯨꯛ ꯁꯥꯊꯤꯅ ꯑꯦꯇꯦꯛ ꯇꯧꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯇꯦꯛ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤ ꯁꯤꯕ ꯃꯁꯤꯡ ꯂꯤꯛꯂꯕꯁꯨ ꯏꯁ꯭ꯔꯥꯏꯜꯅ ꯒꯥꯖꯥꯗ ꯇꯧꯔꯤꯕ ꯑꯁꯤꯗꯒꯤ ꯈꯔ ꯋꯥꯠꯂꯕꯁꯨ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯒꯤ ꯑꯦꯇꯦꯛꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯂꯦꯟꯁꯀꯤ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯅꯤꯛꯄꯒ ꯂꯣꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥꯡ ꯁꯤꯟꯊꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯔꯛꯈꯤꯕ ꯃꯗꯨꯗꯤ ꯃꯥꯒꯤ ꯑꯦꯂꯥꯏꯟꯁꯇ ꯃꯗꯨꯗꯤ ꯔꯁꯤꯌꯥꯕꯨ ꯁꯕꯁꯥꯏꯠ ꯗꯥꯎꯟ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯑꯃꯁꯨꯡ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯕ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥ ꯃꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯟꯗꯥ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯗꯥꯏꯔꯦꯛ ꯏꯔꯛꯈꯤ ꯑꯗꯨꯒ ꯅꯣꯠ ꯅꯦꯁꯦꯁꯔꯤ ꯃꯊꯧ ꯇꯥꯗꯕꯗ ꯁꯤ ꯇꯧꯅꯔꯤꯕ ꯋꯥꯔꯅꯤ ꯑꯃꯁꯨꯡ ꯚꯦꯔꯤ ꯁꯦꯗ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁ꯭ꯇꯦꯞ ꯑꯃꯒꯁꯨ ꯏꯔꯛꯈꯤ ꯃꯗꯨꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔ stop 5,000 soldiers a week are dying. Week amada 5,000 soldier tauraga siri amasung masi karimata kanataba adugumba war makhalamani mag erise aduga masigi matungda President Putin da Trump ki side ki direct approach tau khiaidi hai khiaidi mauti masigi war solution na tau amati masi karimata kanataba war ni masi lepu amati ceasefire porak na tau haiduna so ningsing bayabadi madugi attack aduna Ukraine ki makhwang ta ꯊꯣꯝꯕꯒꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯋꯥꯕ ꯇꯥꯍꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯦꯇꯦꯛꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯖꯦꯂꯦꯟꯁꯀꯤ ꯄꯦꯟꯗꯦ ꯇ꯭ꯔꯝꯞꯀꯤ ꯈꯨꯍꯥꯏ ꯑꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯏꯔꯛꯄ ꯃꯗꯨꯒꯤ ꯅꯤꯟꯗꯥ ꯐꯣꯡꯗꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯐꯣꯟꯗ ꯇꯣꯛ ꯇꯧꯈꯤꯕ ꯃꯁꯤꯅ ꯄꯦꯟꯗꯦ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯑꯃꯗꯤ ꯍꯥꯟꯅ ꯇꯧꯔꯝꯕꯒꯨꯝ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯤ ꯇꯥꯏꯞꯅꯤ ꯁꯤꯔꯤꯜ ꯔꯥꯃꯥꯐꯣꯁꯥ ꯍꯥꯏꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗꯤ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯕꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯥꯏꯁꯤꯅꯤ ꯃꯗꯨꯗꯤ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯁꯦꯟ ꯊꯨꯝꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯖꯦꯂꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯖꯦꯂꯦꯟꯁꯀꯤ ꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔꯒꯤ ꯁꯥꯏꯠ ꯑꯁꯣꯝꯗ ꯅꯠꯇꯦ ꯕꯠ ꯔꯁꯤꯌꯥꯁꯤꯗ ꯃꯌꯥꯝ ꯆꯪꯂꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯋꯥꯔ ꯑꯁꯤ ꯌꯥꯎꯁꯟꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯝꯊꯈꯤꯕꯁꯤꯅꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯄꯥꯝꯕ ꯃꯁꯤ ꯔꯥꯃꯥꯐꯣꯁꯥꯒꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯅ ꯃꯦꯟꯁꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯌꯥꯎꯅ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯦꯁꯔ ꯂꯣꯠꯁ ꯑꯣꯐ ꯄ꯭ꯔꯦꯁꯔ ꯔꯁꯤꯌꯥꯗ ꯄꯤꯔꯤ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯗꯤꯁꯄ꯭ꯂꯦꯖꯔ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯇꯕ ꯅꯠꯇꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯟꯅ ꯄꯤꯔꯝꯕ ꯃꯇꯦꯡꯒꯨꯝ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯔꯛꯇ꯭ꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯔꯛꯇ꯭रे ꯁꯦꯟ ꯊꯨꯝ ꯄꯤꯔꯛꯇ꯭रे ꯃꯁꯤꯅꯤ ꯌꯨꯀ꯭ꯔꯦꯟꯁꯤꯡꯒꯤ ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯣ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯊꯛꯇ ꯌꯨꯀ꯭ꯔꯦꯟ ꯔꯤꯂꯦꯇꯦड ꯄ꯭ꯔꯦꯁꯔ ꯀꯌꯥꯅꯤ ꯋꯥ ꯀꯌꯥꯅꯤ ꯇꯥꯔꯛꯂꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟꯗ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯅꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ ꯌꯦꯁ ꯃꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯀ꯭ꯔꯦꯝꯂꯤꯟꯒ ꯑꯩꯈꯣꯏ ꯇꯣꯛ ꯆꯠꯊꯔꯤ ꯑꯃꯗꯤ ꯁꯣꯔꯠꯂꯤ ꯃꯈꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥ ꯉꯥꯡꯅꯒꯅꯤ ꯌꯨꯀ꯭ꯔꯦꯟ ꯔꯤꯂꯦꯇꯦड ꯑꯃꯗꯤ ꯄꯤꯁꯂꯣꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯁꯦ ꯃꯁꯤꯒꯤ ꯊꯥꯖꯕ ꯃꯌꯥꯝꯗ ꯄꯤꯕ ꯅꯠꯇꯅ ꯇ꯭ꯔꯝꯞꯀꯤ ꯁꯥꯏꯠꯇꯒꯤ ꯑꯇꯩ ꯋꯥꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯁꯦ ꯁꯥꯏꯠ ꯑꯃꯗ ꯐꯖꯅ ꯆꯠꯊꯗꯧꯔꯦ ꯑꯗꯨꯒ ꯄꯨꯇꯤꯟꯅ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯔꯤ ꯌꯥꯗ꯭ꯔꯤꯁꯦ ꯃꯁꯤꯗ ꯃꯉꯣꯟꯗ ꯊꯝꯂꯛꯄ ꯀꯟꯗꯤꯁꯟꯁꯤꯡꯁꯦ ꯃꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯋꯥꯔ ꯇꯥꯁꯤꯜꯂꯨꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯒ ꯆꯥꯅ ꯆꯨꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯥꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯐꯨꯜꯐꯤꯜ ꯑꯣꯏꯗꯕ ꯑꯗꯨꯅ ꯌꯨꯔꯣꯞꯀꯤ ꯀꯥꯡꯂꯨꯞꯁꯤꯡꯅꯗꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯊꯥꯡꯄ ꯃꯅꯨꯡꯗ ꯂꯦꯞꯇꯕ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯄꯤꯁꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯅ ꯑꯁꯨꯝ ꯔꯁꯤꯌꯥꯗ ꯃꯔꯛꯇ ꯑꯦꯇꯦꯛ ꯇꯧꯕꯅꯤꯅ ꯔꯁꯤꯌꯥꯅ ꯃꯗꯨꯒꯤ ꯈꯨꯝꯂꯛꯄꯅꯤ ꯑꯃꯁꯨꯡ ꯈꯨꯝꯂꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯋꯥꯔꯁꯦ ꯏꯪꯕ ꯇꯞꯄꯒꯤ ꯐꯤꯕꯝ ꯑꯃꯇ ꯂꯩꯇꯦ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯍꯥꯟ ꯀꯥꯁꯃꯤꯔꯒꯤ ꯏꯁꯨ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯄꯤꯁꯀꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯃꯑꯣꯡꯗ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯃꯨꯞꯃꯦꯟ ꯈꯔꯁꯨ ꯎꯕ ꯐꯪꯂꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣर्सꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯐꯣर्ꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯒ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯒꯤ ꯃꯁꯤ ꯁꯝꯊꯤꯡ ꯃꯗꯨ ꯂꯦꯛ ꯂꯩ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯔꯤꯇꯤ ꯀꯥꯡꯂꯨꯞꯅ ꯌꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯕꯦꯡꯒꯜꯒꯤ ꯍꯥꯁꯤꯃꯥꯔꯥꯗꯒꯤ ꯑꯦꯌꯔ ꯐꯣर्ꯁꯀꯤ ꯑꯗꯨꯒ ꯐꯥꯏꯇꯔ ꯖꯦꯠ ꯄꯥꯏꯈꯠꯂꯤ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯃꯐꯝ ꯑꯃꯅꯤꯗꯒꯤ ꯏꯟꯗꯤꯌꯟꯒꯤ ꯑꯦꯌꯔ ꯐꯣर्ꯁꯁꯤꯡꯒꯤ ꯄ꯭ꯂꯦꯟꯁꯤꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯨꯞꯃꯦꯟ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯅ ꯀꯔꯤ ꯆꯦꯟꯖ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯍꯧꯈꯤꯕ ꯂꯥꯛꯂꯤꯕ 24 ꯑꯋꯥꯔꯁꯤꯗ ꯁꯝꯊꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯑꯣꯏꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯁꯥꯎꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯐꯨꯗꯣꯛꯂꯤ ꯑꯗꯨꯒ ꯑꯥꯔꯃꯤ ꯑꯦꯂꯥꯔꯠ ꯑꯣꯏꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯒ ꯑꯦꯌꯔ ꯐꯣर्ꯁ ꯑꯦꯂꯥꯔꯠ ꯑꯣꯏꯔꯛꯄ
masiga loina Navy singsu maki mafamda alert oirakpa harise masi araipu ante masi war exercise tawnarakpa harise war ki sanket amani haibasu yai oidabasu oisanu asum haina Pakistan lom su makoi ki movement di oiri haina tari yengsi maduki matungda kari lakpa haibado